KUKI KHUTLAI PAIBA SINGNA PHAJINKHIBA MEEOI Taruk ado Pung Kunmarigi Manungda rescue Touba Ngamdrabadi Minister Mla Shing Pham Thadoknaba Shem Shabiro HAINA RPI Youth Wing gi President MEIRABA HEISNAM na PHONGDORAKLI Manipur Press Club tapang tokpa bawgi mipam amada wafam asi phongdokladuna mangna makata na hai Laibak asina nupi singbu awangba thakta thamduna Beti Bachao, Beti Parao campaign chathaduna laklibane. Adubu ngasiga numit humni suraba fawba Government of India na pikliba angang ahum yauna MEEOI Taruk PHAJINKHIBA adu rescue tawba ngamdaba haibasi yamna ikainingai ni. Lan manungda amaga hunaduna laiba amade social media da tongan-tonganba post thagatuna laiba dunadi ima laiba kanba ngamloi. Aigi imung manung sokte haiduna laithokpagi matam adu ngasidi henkre haibasi. Aikoi kudingmang na khangminabagi tangai fadaba leire. Laibak miyamgi kolau singa si tungoinana thamlaga laukhatfam thokpa action sing laukhatana leirabadi akaiba kaya lakloi hainingai leite oiragliba pibam asida ruling natraga opposition haina khaidoktuna thabak tawbagi matam natre angamba thodang pumnamak lawminaduna amata oina honaminasi hainaso mahangna makatana phongdokhi social media da tweet khar tawba social media da post tawbaduna imale ba gase kan mangam duri braba sabiro angam tawbiro kadai da thong thilaga kadai da changaga akhoi imale ba gase ngasi kappaga angang masadagi horga nubi phawba otba leiba horaba siwangda yingaga leiribraba adugi thabakta tokpiro MEEOI ba mang pokpa taragadi pokpham adubu nungsiba haibase mathau tai hari pokpham dubu nokai thamoi na chelamgani adugu mathamoi da chima taragadi ngasi tholiba lalase yam thubda losanbiro ruling amadi opposition haiba wahai sing ado ngasi dei kautokpiro aduga akhoi maitai macani manipur kandaba yade haiba wakhal londo madu katang mangoi na thambiraga manipur kannabagi damakta isa ngamjaba thodang sing ado lominarasi